Masakang khangdaba tupi upamiyoy amana moreda laiba yum amada changlakuna ID manba pochak ama thanamle. Bom ni khangnabasu Assam Rifles ke expert na lokthokpa ngamdana leiri. Lau ubagi mahutta ngasidi laufam kayada maroi nakupi thaduna season matamda tha amada yamdrabada lupa 1,000 fawba tanbaga loinena miyoi kya su iri. Amadi lusingba sindoknabagi lalongda BJP gi MLA taranithoi Kolkata gi Solekta leiba hotel amada camp tawduna leiri hairi. Kurumjari Times of Manipur News yang beriba singbu kumantem jantan taram loksari ojing miam da pauk santong na pijari. Indo Myanmar ngamkhai gi sarukta leiriba moreda ngasi ayuk masak ngaming khangdaba mioi amana yum amada changlaktuna bom gi masak ni singnaba pochak ama amuba masugi plastic khawda pack torga thanamle. Assam Rifles ki bom expert na bom ni khangnabasu nungthin pung ani henba fawba lokthokpa ngamdana leikhe. Thodok asigi matangda imung manunggi mioi singna aikhoi gi more pawmida phongtoloduna hai ngasi ayuk pung nipalom taba matamda more forest check post manakta leiriba Naineng manlun chahi humfumanga mapuroiba laikhidraba paukhutang manlun gi yumda tupi upa amadi mamaida mask khumlaga yum aduda changlaktuna hariba pochak asi maram amata haidana thalambani hairi maduda imung adugi mioi singna kanagi pono amadi kari pochakno haina hangbada nupa adu karisu hairamdana chatke hairi masida imungi mioi singna pochak asibu singnaduna khudakta more police ta pau pibadagi mafam aduda more police ke ASP KH Robinson CDO more gi DSP TH Thomas More Police ki OC letko how Wi-Fi yauna laktuni yengshin ke. Yengshin maduda pochak adugi mamaida Uranium Corporation of India Limited, Government of India, Depth of Atomic Mineral, AMD, Director of Atomic Explosion Research Center, Northeastern Region Shillong, Government use only, not for sale, haina tharambagaloinana, explosion number 337/99% Provin, 425 Bol 2014 haina tharamki. Hariba pochak asi government seasonaba pochak asida masi matau karamna unauthorized oiba mongda atopa sakhangdaba mioi singda pochak asi pairambano haibasi asobo wahang amasu oiri tungda moreda leiribani pumdoisaba Assam Rifles Battalion asige commandant Sumit Sud amadi Major Akshay yauna mafam aduda army gi hui season aduna pochak adubu ID oibra haidana yenghanke Tengnopalda leiba taranithoi suba Assam Rifles ki bomb expert sing laktuna yengsinba matamda pochak adu kupna yengsinbadasu bomb ni haiba khanglabasu nungthin pung ani henba fawba lokthokpa ngamdana leikhe amoromda ngasigi thodok asida yumbu oiribi naineng manlunna imung asi hotel maza ama hangduna nongmagi surga isa singa puksak puribani mapa laikhidraba chahi taruk rom sukhre masida mapa ama yaudana isam samna hingjaba imung asida aki khang piba sina angang singda akiba polle kanana karigidamak pochak asi thanambano haibadu sengdokpiyo haikhe ajukta pung nipanda akhoi jumda nupa mala e adigi pot khangdaba pot ama thanamraga chetkra akhoi gi kaisu toba sunate thabak khotnaba sunate karbar chatba sunate asumai na tobi basi akhoi yam nuaite akhoi mapa su leitabanina mapa leitabasi akhoi anganga hingnangai gi hotel kai kumba toraga leibani adudigi fataba masak khangdaba nupa ama lae sumai na tobi basi akhoi yam nuaite sigumbasi nakhoi na phajana Khanbiraga si TBO haibani adu imungsu nungaiba mi sunate paisa paiba mi sunate sumaina tobi basi ai bakhan nuaite lamdam asigi miyamna pamna sanariba haksang da sukana ba kya piriba maroi nakopi miyamna pamna ba hengalakle lau ubagi mahutta ngasidi laufam kya da maroi nakopi thaduna season matamda thamada yamdrabada lupa 1,000 fawba tanbaga loinena miyoi kya su thabak piri Hinamasigi matangda Tom TV ge akanaba pawdam ama Yellow ngaidagi akhoina sizinaduna laklaba maroi nakopi English tana Chinese chives haina khangnariba maroi asi ngasisu imung khuding nat ki oiba thodok singa mari leinaba usop chakcha hijana ba yauna hotel khuding makta changdaba yadraba majal ama oiri akhang ahi singi matung ina maroi nakopi asi haksang da kanaraba nutrients kayana thanna yawbata natana calorie gi chang yamna yawde vitamin mineral amadi antioxidant ki chang wangna yawbana hakchang da kanaba kaya piri miyoi bagi hakchang da
kanaba kaya piriba maroi nakupi asi ngasidi yamna demand leiba maroi makhal ama oirakli amadi miyamna pamnariba maroi nakupi asi miyamgi demand mapung phana piba ngamnaba lomi kayana pak sanna thabaga loinana senthok lambi ama oinabagi maikaida khong thangjinarakli Manipur gi oina Moirang Kampu Sajep Laikai asi maroi nakupi khwaidagi yamna puthokliba mafam singi manungda ama oiri maroi nakupi thaba asina lau sangam amada miyoi mari dagi taruk phawba thabak piri miyoi sing asina ayuk pung 10 dagi nungthil pung mari phawba iwawa dana thabak suraga lupa chani yangkai phawba irai laina tanba ngammi labuk sing asida lau ubadagi maroi nakupi thabana senthok leiba heli lafam sing asigi lau mapu sing nasu angamba mateng pangtuna laumi sing asiga loinana punna chawkhat minana bo honari atopa yansang na pi thabje sina magi pot mapung phade bokti income je lepaga lei bhai ta nakupi gi de hoi gi nuti gi magi income ji pon daily lakchare aduga side ta mai churi de kai ga thap jing do posing do aduna extra income adum lai ani mak tu gi punna adum lak de access amana khre he lai ta di lem na lei ba low sing je kamai tawga kari tharaga kana ba lakane haba matam matam gi lei na aduga khoi gi sumaina yu low sing je sahi ma da phawor kun ngai bagi sum lai ge da ba saruk budi hoji ti si sumai usala bani na no mai gi daily income ma sulai adegi magi phawor kun ha bi tarpon gi matam na mitarani da dum income do kun do dum puthok pa ngame ba aduna matam manghandana khoi gi sumai taw dana green revolution hai tare low sing je manghandana sumai po sai thab sina khoi manipur da tungan ba naha sing gi ahan sing gi saukhat pa gi no ma khong thang amoi ni na in hajani maroi khatana te sit tabse matai sida maroi gi matai sida maroi ja chai riba khoi yentin phi chai ba adigi maroi gi phano hano de sing chai bi sigi kano sing jina matai da thar po ching loi kana ba phangba hangam matam da hangam puthokte kobi matam na kobi puthoi hayeng damda matam da tang kobi ra gadi amu hena ngai na gi season kitang op oi aduna kitang pen mo wali ji ayam kang yena akhon ju khanje faidom semduna thariba maroi nakupi sing asigi marakta hangam kobi tilhau chanam umorok khamen amadi sanari phawba thaduna ahenba senda lambi ama oiri nakupi khakta yonbada yamna sitaba matamda lupa lising 15 phawba tanba ngammi aduga yamna yonba matamdadi lupa lising 30 phawba tha amada yonba ngammi laikai gi club na sinduna chaliba chahi asigi haukiba yawsangda maroi nakupi festival sinduna laumi singbu pungning thoganaba honari laikai gi club na sinduna chaliba chahi asigi haukiba yawsangda maroi nakupi festival sinduna laumi singbu pungning thoganaba honari festival aduda yawba lakhiba lenga ki famnaiba singnasu electricity connection tawbana chingba tongan ba hiram kayada chawna mateng pangba tatantana khwaidagi fawa lomi singda mateng piram khiba laikhrabani poultry farm singdagi thorakpa organic manure amadi rice mill singdagi thorakpa waina maru oina maroi nakupi sing asigi har oina sizinari ising yamna pamjaba nakupi sing asigi amata ngairaba ising fangfam asi iril turel na oi marambu charabadi napi su sel thoi haibadugi wahan thok nasidi nakupi farm sing asina thabakna utli maroi nakupi english ta hairagana chinese sipes hairiba si manipur gi imung khudingda hotel khudingda uso wasop khudimakta changdraba yadraba adugumlaba mathel amakak oiraklibani hairiba sibu aikhoina cultivate tawduna mafam asida thaduna miamda phanganba haibasu yamna chawba thodang ama oiri maroi nakupi thabana thabak phangdaba kaya thabak piri amadi nongmagi oiba senda lambi ama oina phonabada nungtigi sel thoknaba maram amasu oiri video journalist mungyam chinglai galoina na paudum jariba onal samandram times of manipur Moirang Kampu Sajep Chief Minister N Birena Lusingba BJP gi sungsinaba sarkar asigi manungda lusingba sindoknaba akanba lalong sathaba haunare haire amaromda Chief Minister N Birena di hojik leiriba sarkar asigi manungda napak tabagi wafam leite punna nungsi sana na chatminare haire Tom TV na rajniti nainaba singdagi fangba pawgi matung inadi haukiba numit kharani gi mamangdagi Hojik Works Minister Oiriva TH Biswajina Lusingba BJP ge MLA Taranithoi Kolkata gi Solekta leiva hotel amada kem tongduna leiri hairi mafam aduda kem tongduna leiriba MLA sing aduna tha asigi kunhumdoida Lok Sabha gi mikhal gi bot masing thiba loiraba matung sarkar da ahongba khara lakadoriba asigi kudong saba lauraga anuba Lusingba ama khanaba lalong yatnaba ngaiduna leibani hairi Amoromda Chief Minister N Birena di Kolkata da BJP gi MLA sing kem tawbugi wafam leite MLA khara Kolkata da lei haribadu masa masa gi oiba thabak thoram sing gi leiba oiramgani hairi
Tom TV na kudol tamba real event na sinba mega talent sogi semi-final round ngasi Palace compound da leba lamyan basang nenda pangthok le quarter final da mai pakraba participant ni phuma thoina saruk yari makoi singa sigi manung dage final gi damak participant tara khangat kadabani event asida participant chahum gi manung dage semi-final gi damak participant ni phuma toi khangat pani Numit humni subna sathagadaba CRPF Manipur Nagaland Sector Hockey Tournament ngasidagi Mongsangai Makha Lekai da laiba samaga mapan suba CRPF Battalion asinduna Mongsangai Makha Lekai gi ground da hogdokre Manipur amadi Nagaland gi apunba team mapan na saruk yariba tournament adu hogdokpugi thoromda samaga mapan suba Battalion CRPF ki Deputy Commandant Alok Ranjan na tournament ase CRPF ki oina leijariba sanaroi singbu hena haithoi singthoina bagi pandamda pangthokpani tournament asinasu aikoi masen gi marakta hena nungsinaba purakpa ngamgane haibu yauna wafam kya phongdokke Boys to play game, almost all kinds of game we are organizing. There are each and every unit having given responsibility to organize different games. That's why 109 Battalion given a responsibility to organize hockey tournament. This is just to motivate our boys and to create a different atmosphere apart from the duties. Hojik pauge marakthana ten babre matang lugjari Water Revolution by Lamjingba Group, Kangla Packaged Drinking Water, a unit of Lamjingba Group na Manipur gi miyoi khudingmak haksang fana na da yektana lehenna bagi pandam da miyoi bagi thawai ni hairiba afava ising phanghanana ba hotnajari liter kun gi jar asti subscriber khudingmak ki yumthong khudingda phanghanana ba hotnajari taru tananba mahusade gi thokjarakpa ising loduna sijinari ising asida kanaraba mineral hapchinduna matam sigi khwaidagi faraba khusu khulaina process tawduna pack tawjari sterilize तौरबा इसिंग पात्र सिंगदा हपचरी सब्सक्राइबर ओइबगी खुदोंग चाबा सिंग अदुदी अदोंगी युम फावबा इसिंग असि थिंजरकनी रजिस्ट्रेशन हेक तौबिबदा इसिंग थन्ना यावरबा जार अमा पिजगनी था अमदा 30 जर्स 600 liters पिजगनी था अमगी सब्सक्रिप्शन फी लुपा चनियांखै खक्तनी सही अमगी लौबिबा मतमदा था अनिगी सब्सक्रिप्शन फ्री दा पिजगनी सब्सक्रिप्शन टाइप था अमगी लुपा चनियांखै था तरुकी लुपा लिसिंग अमगा चमंगा था अहुमगी लुपा चात्रे यांखै सहीगी ओइना लुपा लिसिंग अहुम कांटेक्ट टोबियू 8257888737 email lamjingbaKanglawater@gmail.com आर्टिस्ट खरा लौजगदौरी मणिपुरी टेली सीरियल निरूपमागी दमकता आर्टिस्ट खरा लौजगदौरी थवाई यावबा नुपा अमसुंग नुपी आर्टिस्ट सिंगना मसागी फोटोग्राफ अमसुंग बायोडाटा गा लोइनना टॉम टीवी दा पिसिनबियु अकुपा मरोलगी दमक कांटेक्ट तौबिरउ 8837265974 नत्रगा 9402991938 निरूपमा 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 Mandalay International Airport passenger sing puba plane ama tana bahona bada soibedagi laimai da yungsin bagi thokdokta plane adu akai toi thokre adumainamak passenger sing di asopan yaukide thokdok adu hakthingna ki ba passenger sing di pakhatpana ahoba konjel da launaki amadi makokta makut hamnaki hairi Nanya away ka ba na pa na malu techo Arunachal Pradesh ke Changlang district oil company amage senmi ani sel gi demand ga mari lenena kidnap tawbada chenaba mioi ani police na fagat pangam khre police na faraba kidnapper ani adu Bedcamp village tage boksu sakma chahi kuntaret amadi sikho sakma Elias Garbhanga kawi thokdok adu da chenariba atopa mioi amadi fagat pangamdri fabangamdana leiriba me aduna Tripura tage Rajkumar Sakma kawi Uditpa Energy Oil Company ge sinmi ani adu kidnap tawkhraba matungda kidnapper sing aduna thadongman oina lupa lakh nifu lauki adumoinamak fagalaba mioi ani adu dage lupa lakh kunmari lising tarama pandi recover tawba ngamle hairi ngarang numidang wairam Andhra Pradesh ke Kurnool district ta Hyderabad tagi Bengaluru tamna satpa SUV bus ama accident thokpagi thodokta bus adu da tonglakpa mioi 13 sire kharana asopan nangkhre laibak thiraba thodok adu bus aduna two wheeler amaga thengjenage tawbada thaidokna bahonabada thokhibani Laikhidraba mioi sing adu Telangana dagi ngaktani makoi luhongba ama yaururga mayumda halakpani
थौदोक अदुदा लाइखिद्रबसिंगी मफमदा भारत की प्राइम मिनिस्टर नरेंद्र मोदी ना अवाबा फोंदोकपगा लोइनना इमुंग मनुंगी अवाबदसु सरुक याखरे हौकिवा इराई नुमिता असम के हाइलाकांट्री डिस्ट्रिक्ट थोकिवा कांगलुप अनिगे ओइबा इरांग मरम ओइरगा पामदबा अहेनबा थौदोकसिंग मखाताना थोलकपा याय हाइबगी चिंगनबा लेबदगी मफम अदुदा थमलमखिवा कर्फ्यू मखाताना हयेंग अयुक पुंग 8 फावबा सांगदोखरे ngasi gi oina ayuk pung 8 dagi nungtin pung 3 फावबा कर्फ्यू मतम खरा कोमथोखे इंटरनेट सर्विस सु मखाताना थिंगले पनबे याबदि मियाम gi irang laksinaba honabada पुलिस ना नोंमै कापगी थौदोकता नहा अमा सिकिबगा लोइना मियोय क्या असोपन नंखिबा लेखरबने मुंबई की फालघाट डिस्ट्रिक्ट के बोईसार के मनुंग सनबा तारापुर इंडस्ट्रियल एरिया दा लेबा केमिकल कंपनी अमदा ngasi khangogdana toxic gas leak oirapagi thogdokta company adu da thabak suba worker ahum sire lekhidriba sing adu gi manungda company adu gi manager pradakar khatse yauri thogdok adu da atopa worker kharana laikana khre haire hojik ngasi yu phongkhiba manipuri pausi singi moriba pawmuk puni yang minase lamjingba times India da satna river electoral system asi hongdoknaba CPI na khongjang sanction gani awang nongpok da China na saba khuchu khulai sing thajalakle cyber crime unit da nupi gi ikai khunna manghan ba mioi ama fare Kavo Valley gi matang da India laingak na aseng ba ma khangan gadabani Irom Sarmila angang ani gi mama oikre Shanghai Express Tamenglong amasung Ukrul da su Fall Army wam na landare Miam da masasa na ba imusu marumsu phangan gadawre Mapuroivena thang na thinbadagi sokle Kamjongdagi lalobusing fai haiba claim UNLF na hai drama ni KYKL na hai tat ni Huyen Lanfao Assam Rifles na Diwan amasung Bikram hatkiba case ki closure report CBI na court ta lankhalakre Myanmar dagi khulai kyamarum awang nungpok fauraga Bangladesh ta pusille report Fake arrest drama ni UNLF Aranba pauk sandokli KYKL Sahi samaga taruk surapagi thoram pangthokre Naharol gi thogdang Aikhoigi oiba political freedom phangnaba regional force ama sagatpa mathau tai Dr. NG Bijoy Kavo Valley gi wathok UN da pukhatuna waroisin puraknaba honagadabane samungo Ishel Express Law unariba mafamda yumkai sabagi athingba leirabasu anova building sing sagatpa di leptre Manipur da regional political party gi mapangal kangkat hanba tangai fade Dr. Bijoy Iraiva Kavo Valley gi samam naba India laingakna Manipur miam da sengdok from thoi Regional political party force sagatuna fangfam thokpasing center dagi namduna logani lalhoba taret fava fake arrest drama ni UNLF Aroibada moroiba pawm kana fangbigani Masak khangdaba tupi upamiyai amana moreda laiba yum amada changlaktuna ID manba pochak ama thanamle Wongni khangnabasu Assam Rifles ke expert na lokthokpa ngamdana leiri Lau ubagi mahutta ngasidi lokpham kayada maroi nakupi thaduna season matamda tha amada yamdrabada lupa 130 fawba tanbaga loinena mioi kya sugiri Amadi Lusingba sindoknabagi lalongda BJP gi MLA tarani thoi Kolkata gi Solekta leiba hotel amada camp tokduna leiri hairi Hojiki oina di matang sida Manipuri Paulo jare Times of Manipur News yang beri basing bamukana kurum jare Thank you.